Wangi kunga makani pangkal itu mungkin sedap bagi matam dugi bagi nintho marang Buddha Chandra mati bagi laimare bagi Maheshwari ani na kamada kakat piraga lengbiraga bagi lining di ngak senba bagi jati masel ki marata amang aseng leiramba mai masuk ya topaya andaba adugumba mayam do ngasi aibu numitsidagi amang asoi na karena jati masel ki marata leinaramba ngasai paldo madu lauthokle haina lauthokpiramba numit adubuni koina Kangla Paktong Phumari madi all India Kangla Paktong Temple Development Society anina matam dudagi hojik phawdagi sangsina sahi asuk sangraba sahi se koina malem pagi Kangla da pagi malem paphal singkhatsa duna koina celebration tawjaduna dunlai adu celebration tawjabala pagi thorumapu oina pagi lamdam sigi leibak sigi nito Minggu depan Malaysia masana jauh orang mampu bidana pangkok jagador ke tahun masih dalam dan masih dah library bagi isa kudi mai paisa don kudi mak nama tamsana ayu pung taret lagi pergi live tau bah hujaraga malem buku papel se sab mana nak kolong mana dia pergi Kangla dan matam amat tetap sunsoi dengan singkat jaga ayu tahun masih nama bah dan masih library sini nau kudi mana matam sana lingbi rakuna kalau masih mapung pahan beda pahan biu makin pang biu mapung Kangla Paktong Phumari makin ining thau Maharaj Buddha Chandra 1947 da akhoi iram da masida inat lining chana lamdang amaga khenaba kaya 47 ni mamang da leiramba du hai riba numit 47 thawan ga kumapani panba numit asidagidi Manipur asida Maitai Leibak asida jati khudimak phurup khudimak amaga nuksinataba amaga khenaba dharamagi khenaba lainingi khenaba mayek masol puthokningo matamda kuya puthokpa yaba punamak adu puthokpa yahankhiba numit adubuni ekoina thawanga kumapani panba 1947 laina Kangla Paktong Phumari amadi All India Kangla Pakhangba Temple Development Society anina disang sina pangtok tunalai